ꯊꯥ 13 ꯄꯥꯟꯁꯪ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯍꯪꯅꯤꯡꯉꯤꯁꯦ ꯂꯩꯉꯥꯛꯀ ꯆꯧꯀ꯭ꯔꯤꯒ ꯂꯩꯕꯥꯛꯀ ꯀꯅꯥꯅ ꯍꯦꯜꯂꯤ ꯍꯥꯏꯕꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯤꯕ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯁꯤꯅ ꯈꯟꯊꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ CMꯒꯤ ꯐꯟ CMꯒꯤ ꯐꯟ innocent mitam hatpa innocent mitam hatpa nupi angang hatpa nupi angang hatpa Manipuri mana Manipuri mana long live Manipur saktam Manipur saktam long live Manipur saktam ꯃꯔꯥ ꯂꯩꯖꯗꯕ ꯑꯃꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯌꯥꯎꯕ ꯑꯗꯨꯝꯕ ꯁꯤꯡꯃꯤ ꯐꯥꯅ ꯈꯨꯟ ꯆꯠꯊꯔꯒ ꯑꯃꯗꯤ ꯍꯥꯠꯈꯤꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯉꯁꯤ ꯑꯁꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯈꯣꯡꯖꯪꯁꯤꯡ ꯑꯗꯨꯗꯒꯤ ꯁꯦꯟꯊꯥ ꯄꯨꯝꯅꯃꯛ ꯂꯦꯞꯄꯀꯥꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯃꯈꯣꯏꯅ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯈꯤꯕ ꯊꯧꯗꯥꯡꯗꯣ ꯉꯁꯤꯗꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯁꯤꯡꯒꯤ ꯊꯣꯡꯒꯥꯟ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯌꯧꯅꯕ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯄꯟꯊꯨꯡ ꯑꯁꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯈꯣꯡꯖꯪꯁꯦ ꯍꯟꯗꯕ ꯍꯥꯏꯅ ꯑꯩꯈꯣই ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯚꯥꯔꯥ ꯇꯝꯕꯤꯕ ꯌꯧꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯩꯈꯣꯏꯒꯤ few days 16 days दा चाउरबा कंट्री अमदोगी इशूदो यामना few days 16 days अदाइदा लोशनकी अदो मणिपुर दा दिंगसी था 13 पांचंग फाउबा लोशनबा ngमदबा इसे सिसिंगसे खोइना साइदा हंगिंगिसे लेंगाका चौक्रीगा लेबाका कनाना हेली हाइबसे साइसिदा लेरिबा लेजिस्लेचर सिंगसिना खनदबगी मतम ओइरे मखोइ हुजिक हाइरिबा पोचिंग मखोइ यावना थोलकपा हाइबदी सात्र खक्ता हुजिक स्टेट थोलई मखोइ जु यावना स्टेट थोलकपा मगी दरकार ओइरे मखोइ हाइरुरगना हाइरिबा अदुम लबा एमएलए सिंगना हुदोखिबा लेइखरे आई पावर सिनते अदु सिनते दिस एंड दैट मदु सिंग अदु अकोइना मदु ताबगी मथौसु ताते मखोइ हाइरिबा पोचिंग अकोइना मणिपुर असिको हिरम खुदिमक्ता मखोइना ngakpi senbigani misam miyamgi pusi life हाइबदी सेक्योर ओहनगनी हायरा कांदा मखोइना लौखिबा थौरांगनी अदु ngasi मणिपुर की मिचम इनोसेंट सिरकपा मिचम नुपी अंगां सिरकपा सिंगसे मखोइना मसिंग थीरगा काउंट डाउन तौबा हौरिब्रा दग मसिंग थीबा के तौरिब्रा मखोइना ngairiब्रा कयाम सिरा कांदा इंटरवेन तौगे हारिबनो हौजी फाउबा इंटरवेन तौबगी मखोइदा लेकिसे अदुना मणिपुर दा लेरिबा लेजिस्लेचर सिंगसे मखोइ इसित थोकपिरो अदुदुगा पुन्ना अखोइ हाइबदी लेबा असि कन्वीनर असि